First floor gi balcony leiba tudani mi wang chawraba savan murti de yenglurasu nungsha gumba chahi mayai urki pakhangni makhutta coffee manil wangwang kariba mapaiduna lambi gi achat awungdu yengduna lei aduga coffee du amuk su chingi tunglomdagi thoiba nupa du fat onthorei Mama ibema thadoi lembi orambatuda yam chinglemna tablak khonjel da hari kegima thadoi lembi magi naitom pokchaba masadu nungshini englaga hari imane chaklorama bane icha thabak chepananaba nasanarudo shengdoro ima chak thiramage chana oima Wahai sika khairam laga wa makha taram dabi makha da kumthakre chana makha da kumthagi badu mama ibe mathai du lembi mifam hongdani jahawi aduga wakhal da shu khanjai aigi chani haibada matik jai yengluba khudi mama aigi pukning wakhal bu chingsin halle aigi chada awat ba haibada machet amatte hek leite sakhaira nupi na pambi da bakhaktani Laikai sida aigi jamu phajaba laibonate Thadoi lembi du momon oktuna makhada prap kumthare Siddharthana Mama nang bukai da lege ne Thadoi lembi na Moi babung chakhum da lege Thoi bade mapi loisin khrabo loisin ba changkhrabani thokla ani ai shum to loisin lukhige Chakto thinaba tawro thirabani loisinbiyuro Siddhartha makhoigi room aduda mapi maru loisinba changkhre thadoi lembisu chaktu thiba loramlaga machagi kada kakhalai thoiba chansu tarduna khumlai kagima loidribro nangbo loisilema Noi babung su loisin bachang khrabani nang su loisin bado loiraga tolo ko oima Thadoi lembi Silia gi room da mula Bema Siliana Ima lori thoglage hoi tholo ima su chatlamage ko oima Thadoi lembi makhoi ahumbu koromlaga mapanda muk tholaktuna Naukton, nui sargi gari du seng balora bra. Naukton na loi jori masi. Oh, pare adudi. Thadoi du kitchen da muk changlak tu na makoi ahumbu changlak pangai di. Chan na Ima, babung hoi loi juba. Thadoi na loi raga mai na laksar sani ngihak ngai ro. Hoi. Siliaga Siddharthaga sulaktuna chakto harau chaminari aduga thadoi lembina mayamgi awara payengli ngihaki matung mayamdu chaktoknare Siddhartha thabak chatnaba haiduna mapanda thoglai thadoina mai pabung pochai akawbagadi leite ko Siddharthana leitre ado ai chaluki ko phajana leramu thadoina Aibu phajana leramdradi karamba mongda leramu haibano Siddharthana aine nangonda wa haidoga tonjai lai masingba o thabakto thenglani chapiro Siddhartha su wari sanaduna leibagi matam oitra khaladuna magi gari do thokdokduna chakre ngaki matung ikan kanadana chance thabak chatnaba haiduna Siliaga loina mapanda tholai thadoina Aima, thengdribo no ini bo. Chana, Ima, chapathola bane. Siliana, Ima, na chamu chacharukige. Chan, Siliage matawaduda mapukning de khanjai. Thogolo nyam khambagi mawne, mare toise. Aikoi masuwa, asigi nupishina pura sumkhre toise. Khra lerdi ai fo kawkhrani. Thadoi lembina Thoiba chatlone pungsi asilaktre ne noibo Chana oima
Chan asi haiduna anido gari thauduna chakre. Thadoi lembi machana sakhibadu momonuk tuna yenglaga lehawi. Somda shishiya thabak thengle haiduna mamanabi aniduga ngangna duna gari du mayumlomdagi thaudurai. Joytina khrakhrangana loisilo haraga nomunomugi sum thengjilaise kamai toino nangbo. Sishiyana ihata tawrini bema aisu phana ngana bhotna jabani adubu ekta thingdokhiba kamai toino khangdresu. Tanikna mathanga mu thengladi aidi horambagi waga leite ko. Joytina nangshuba yahe. Makhoi ahumdu ngangna duna gari du thawi. Somda Chan thabak mafam yorduna security ama changsilaktuna magi car gi thungdo hangi. Chan car adudagi yam chinglemna kumtharai. Mahi kumkhibaga Siliasu kumtharai. Anidugi mataudu hek ubada pumnamaki thamoibu chingshinba kumtawi. Siliana left side lepladuna ulap changminarai. Security singdu Siliada krasazaba mi ngakdani. Siliasu madu pumnamak khangdaba nate. Adubu karisu thoina khanjilute. Magi haibu magi boss oriba Chanda krasazaba khaktani. Atagi wakhalga changbiba janate. Chan magi roomda changdabi osigi manakta hana changai. Thawana Chanbu ubada sure. Channa hare. Thawana sir shida phambiyo. Chan chair lairiba tuda phamthai aduga harai. Nahangiduna kamai tawkhre. Thawana sir nane koina phaba numit adudagi moigi min haibada amda chungthoraktri. Odo nangna hangbada maronde lolaktro. Sir aina phone kana fujairena tawrabasu mari makhong amata khangba ngamdri. Magi masadagi kari pochedi phange. Sir atai tudokpa khulai diramde adubu mana paramba mobile amadi thengnijai. Channa phone do engona sinaro hujuma. Thawana shida lejer sir. Asi haiduna phone do Thawana Chanda sinai. Chansu phone adubu lauraga nupadugi manakta jase. Yes sir. Thawana mangthaduna phajinduna thamliba nupadugi manakta lai. Chan kaduda changai. Nupadu hek yengbada phana phibam sokna ure. Channa police lokto. Thawan changsinduna nupadugi makhuta pulibadu lokto e. Channa paswa sango. Nupadu ngamu hebagi mawungda mangaktonomi. Chan khon khara wanglap. Nang hangaroy. Lairiba mayam adu Chan gi khonjaw aduda khamprek he khangnai. Nupadu karishuna chungdana ngamu haiduna dumak lei. Channa nang kramba party gi mino. Nupaduna oi aduguba midate. Ahidi icham chamna hingliba miyoi amane. Kari maram gi tamoktano noina ebu phabiriba. Channa ashambada hayo machine nangi afaba oigane. Natrabati nathoi hingbagi walaite aigi khutagi. Nupaduna sir aina hariba sasengbane. Aibu thajabiyo. Mara leitaba mibu sumaina phabiraga otnairibase kaigino. Ai yam wari moigi miyut minaise khangba ngamdre. Aibu thadokpiyo. Ase harga nupadu mapi tap tarai. Channa fare nangi wafamsina asengba orgadi aina mu thadoge. Aduga karigumba nangna igi famda minamba orimbagadi nang kuina dinglo moshimadi khangjau. Thawana sir mabu thadokbigino. Aikhoina fajarakleise chingnaba makaloina fajarakpane. Ngaya ki thadoknabagi that orangani. Ai chingnadaba ngamde sir. Channa nangise sengenge ko. Nupaduna sir
ꯃꯥꯂꯦꯝꯁꯤꯗ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯀꯅꯥꯕꯨꯅꯣ ꯁꯥꯔ ꯈꯣꯏꯅ ꯊꯥꯖꯕꯤꯒꯗꯧꯔꯤꯕ? ꯑꯁꯨꯝꯅ ꯃꯤꯆꯪ ꯄꯔꯖꯥꯗ ꯑꯣꯠꯅꯩꯒꯗꯕ ꯑꯣꯏꯔꯒꯗꯤ ꯈꯨꯗꯛꯇ ꯁꯥꯔꯒꯤ ꯐꯝ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯆꯥꯟ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯁꯥꯎꯒꯠꯂꯨꯕꯒꯤ ꯃꯇꯥꯡ ꯅꯠꯇꯦ ꯈꯜꯂꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯩ꯫ ꯆꯥꯟꯅ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯤ ꯐꯥꯕꯗ ꯆꯨꯝꯅ ꯌꯦꯡꯂꯒ ꯐꯥꯎ꯫ ꯃꯥꯒꯤꯁꯦ ꯅꯣꯏꯅ ꯐꯥꯕꯗ ꯑꯣꯟꯅꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯛ ꯊꯤꯅ ꯐꯨ ꯆꯩꯗꯨꯅ ꯇꯧꯔꯐꯥꯎ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯕꯗꯤ ꯀꯅꯥ ꯂꯥꯛꯑꯒ ꯍꯥꯏꯗꯧꯔꯤꯒꯦ? ꯃꯔꯥ ꯂꯩꯇꯕ ꯃꯤꯕꯨ ꯀꯨꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯊꯥꯗꯣꯛꯈꯤꯅꯕ ꯇꯧ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯟ ꯁꯤꯂꯤꯌꯥꯒ ꯊꯣꯛꯈ꯭ꯔꯦ꯫ ꯊꯋꯥꯟꯅ ꯅꯪꯀꯣ ꯊꯥꯗꯤ ꯊꯥꯗꯣꯛꯅꯤꯡꯗꯕꯅꯤꯍꯦ, ꯑꯗꯨꯕꯨ ꯏꯊꯛ ꯊꯣꯡꯕꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯥꯒꯤ ꯃꯊꯛꯇ ꯑꯩꯅ ꯊꯕꯛ ꯇꯧꯔꯨꯕꯁꯨ ꯌꯥꯗ꯫ ꯅꯨꯄꯥꯗꯨ ꯊꯋꯥꯟꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ꯫ ꯊꯋꯥꯟꯅ ꯑꯣꯏ ꯅꯃꯤꯠꯀꯗꯨ ꯌꯦꯡꯂꯛꯀꯅꯣ, ꯊꯥꯖꯤꯜꯂꯛꯇꯅ ꯄꯣꯞꯄꯔꯅꯤꯅꯦ꯫ ꯅꯨꯄꯥꯗꯨꯅ ꯄꯨꯂꯤꯁ ꯃꯆꯥ ꯑꯃ ꯑꯣꯏꯔꯕꯅꯤ ꯀꯥꯏꯅꯒ ꯃꯣꯏꯕ ꯍꯥꯏꯗꯨꯔꯥ ꯅꯪꯒꯤꯁꯦ? ꯊꯋꯥꯟꯅ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯃꯐꯝꯁꯤꯗ ꯗ ꯏꯟ ꯈꯪꯉꯦꯗꯅ꯫ ꯅꯨꯄꯥꯗꯨꯅ ꯑꯩ ꯁꯤꯕ ꯀꯤꯕ ꯃꯤ ꯅꯠꯇꯦ, ꯍꯥꯔꯠ ꯀꯦꯁ ꯑꯆꯧ ꯆꯤꯡꯅꯕ ꯂꯩꯇꯦ꯫ ꯊꯋꯥꯟꯅ ꯅꯊ꯭ꯋꯥꯏꯗ ꯍꯤꯡꯕ ꯄꯥꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯤꯗꯣ? ꯃꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯏꯔꯥꯟ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯅꯈꯣꯏꯒꯤ ꯈꯨꯠꯇ ꯄꯨꯟꯁꯤ ꯂꯣꯡꯈꯤꯕ ꯄꯥꯝꯗꯕꯒꯤ ꯍꯥꯏꯈꯤꯕꯅꯦ꯫ ꯊꯋꯥꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯄꯨꯂꯤꯁ ꯃꯈꯥ ꯊꯥꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯁꯤ ꯊꯧꯅꯥ ꯌꯥꯝ ꯂꯩꯅꯦ꯫ ꯅꯪꯕꯨ ꯅꯇꯨ ꯅꯆꯥꯒꯤꯒ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯣ? ꯁꯤꯔꯁꯨ ꯌꯥꯔꯕꯣ? ꯅꯨꯄꯥꯗꯨꯅ ꯑꯩꯗꯤ ꯇꯥꯏꯔꯦꯟ ꯄꯨꯡꯄꯥꯏꯗꯒꯤ ꯍꯦꯟꯅ ꯁꯦꯡꯖꯔꯤꯕ ꯅꯨꯄꯥꯅꯤ, ꯅꯨꯄꯤꯒ ꯊꯤꯖꯗ꯭ꯔꯤ꯫ ꯄꯨꯂꯤꯁ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯋꯥ ꯉꯥꯡꯕꯅ ꯃꯔꯣꯟ ꯑꯃ ꯍꯩꯔꯤꯕ, ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯗꯤ꯫ ꯑꯗꯣ ꯅꯪ ꯍꯥꯠꯇ꯭ꯔꯤꯉꯩꯁꯤꯗ ꯅꯃꯤꯡ ꯐꯥꯎꯗꯤ ꯈꯪꯍꯧꯒꯦꯗꯅ꯫ ꯅꯨꯄꯥꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯌꯥꯝ ꯀꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯀꯥꯛꯄ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯗ ꯏꯃꯤꯡ ꯆꯠꯂꯤꯕꯅꯦ꯫ ꯄꯨꯂꯤꯁꯁꯤꯡꯗꯨ ꯀꯥꯛꯄꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯏ꯫ ꯀꯥꯛꯄꯗꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ꯫ ꯄꯨꯂꯤꯁ ꯑꯃꯅ ꯀꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯨꯈꯝꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ꯫ ꯊꯋꯥꯟꯅ ꯅꯣꯏ ꯂꯩꯀꯥꯏꯗꯨꯗ ꯐꯥꯎꯔꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯐꯥꯎꯕ ꯌꯥꯔꯣꯏ ꯈꯪꯉꯦꯗꯅ꯫ ꯀꯥꯛꯄꯅ ꯀꯩꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ, ꯔꯨꯝꯅꯦꯅ ꯀꯥꯡꯒ ꯏꯆꯦ ꯆꯤꯛꯑꯦꯗꯅ꯫ ꯊꯋꯥꯟ ꯊꯥꯗꯣꯛꯇꯤ ꯊꯥꯗꯣꯛꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯅ ꯍꯥꯏꯔꯝꯂꯕꯅꯤꯅ ꯀꯥꯛꯄꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯆꯥꯟ ꯑꯣꯁꯤ ꯊꯋꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯊꯋꯥꯟꯅ ꯁꯥꯔ꯫ ꯆꯥꯟꯅ ꯊꯕꯛ ꯑꯔꯨꯕ ꯑꯝꯇ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯊꯋꯥꯟꯁꯨ ꯃꯥꯒꯤ ꯁꯥꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯞ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯋꯥꯟꯅ ꯁꯥꯔ ꯀꯗꯥꯏꯗ ꯑꯣꯏꯕꯤꯔꯕꯅꯣ? ꯆꯥꯟꯅ ꯃꯐꯝꯗ ꯌꯧꯔ ꯈꯪꯂꯅꯤ, ꯊꯨꯔꯕꯅꯦ, ꯂꯩꯐꯝ ꯈꯪꯍꯧꯗꯕ ꯇꯥꯔꯦ, ꯀꯥꯈꯠꯂꯣ꯫ ꯊꯋꯥꯟꯁꯨ ꯑꯊꯨꯕꯅꯤ ꯍꯥꯏꯕꯗꯨꯗ ꯊꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯔꯣꯝꯗ ꯒꯥꯔꯤ ꯁ꯭ꯀꯣꯠ 3ꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯊꯋꯥꯟꯗꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯈꯪꯖꯕ ꯅꯠꯇꯦ, ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯋꯥꯟꯅ ꯁꯥꯔ ꯑꯁꯤꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯑꯃꯃꯝ ꯆꯥꯈꯤꯕꯗꯤ ꯌꯥꯕꯅꯦ꯫ ꯆꯥꯟꯅ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ, ꯅꯪꯅ ꯆꯥꯅꯤꯡꯂꯒꯅ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯄꯦꯟꯅ ꯆꯥꯔꯣ꯫ ꯊꯋꯥꯟꯁꯨ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ, ꯑꯗꯨꯃꯛ ꯃꯥꯒꯤ ꯒꯥꯔꯤ ꯇꯣꯡꯐꯝ ꯊꯣꯛꯄ ꯇꯣꯡꯈ꯭ꯔꯦ꯫ ꯂꯥꯞꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯃꯈꯣꯡꯅ ꯆꯦꯟꯆꯠ ꯆꯠꯂꯤꯕ ꯀꯥꯛꯄ ꯑꯗꯨ ꯗ꯭ꯔꯥꯏꯚꯔ ꯏꯕꯣꯝꯆꯥꯅ ꯎꯔꯦ꯫ ꯃꯥꯁꯨ ꯀꯥꯛꯄꯅ ꯆꯠꯂꯤꯕ ꯑꯗꯣꯝꯗ ꯒꯥꯔꯤ ꯑꯗꯨꯅ ꯂꯥꯞꯇꯛꯅ ꯇꯥꯟꯅꯔꯤ꯫ ꯆꯥꯟꯗꯤ ꯃꯉꯛꯇ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤꯕ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯎꯔꯦ ꯃꯍꯥꯛꯁꯨ ꯀꯥꯛꯄꯅ ꯂꯥꯞꯇꯛꯅ ꯆꯠꯂꯤꯕ ꯑꯗꯨ, ꯑꯗꯨꯕꯨ ꯊꯋꯥꯟꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯇꯔꯪ ꯑꯃꯗꯅꯤ ꯃꯥꯅ ꯒꯥꯔꯤ ꯇꯣꯡꯂꯤꯕꯗꯨ꯫ ꯃꯈꯣꯏꯒꯤ ꯁ꯭ꯀꯣꯠꯁꯤꯡꯗꯨꯁꯨ ꯆꯥꯟ ꯈꯣꯏꯒꯤ ꯒꯥꯔꯤꯕꯨ ꯇꯥꯟꯅꯗꯨꯅ ꯊꯧꯔꯛꯂꯤ꯫ ꯀꯥꯛꯄꯗꯤ ꯄꯨꯂꯤꯁꯅ ꯇꯥꯟꯅꯔꯛꯂꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯗ꯭ꯔꯥꯏꯚꯔ ꯏꯕꯣꯝꯆꯥꯁꯨ ꯀꯥꯛꯄꯅ ꯈꯪꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯃꯒꯤ ꯃꯅꯤꯡꯗ ꯂꯩꯁꯤꯟꯗꯨꯅ ꯊꯧꯏ꯫
ꯁꯣꯝꯗꯅ ꯁꯤꯁꯤꯌꯥ ꯍꯣꯏꯗꯨ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯇꯅꯤꯛꯅ ꯄꯨꯡꯁꯨ ꯉꯜꯂꯤ ꯑꯁꯥꯏꯐꯥꯎ ꯀꯣꯏꯔꯨꯁꯤꯗꯅ꯫ ꯖꯣꯏꯇꯤꯅ ꯀꯣꯏꯕꯩ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯔꯦꯗꯤꯅꯦ꯫ ꯁꯤꯁꯤꯌꯥꯅ ꯌꯨꯝꯗꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯇꯅꯤꯛꯅ ꯇꯣ ꯍꯧꯔꯛꯂꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤ꯫ ꯁꯤꯁꯤꯌꯥꯅ ꯑꯩꯃ꯫ ꯖꯣꯏꯇꯤꯅ ꯅꯪꯅꯦ ꯅꯌꯨꯝ ꯄꯥꯟꯕꯒ ꯑꯃꯠꯇ ꯈꯪꯂꯔꯣꯏꯀꯣ꯫ ꯁꯤꯁꯤꯌꯥꯅ ꯑꯣ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯌꯥꯝ ꯂꯥꯞꯅꯗꯤ ꯆꯠꯂꯒꯨꯝꯁꯤꯀꯣ꯫ ꯖꯣꯏꯇꯤꯅ ꯈꯪꯗꯦꯀꯣ ꯑꯩꯗꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯣꯐꯤꯁꯀꯤ ꯑꯋꯥꯡꯂꯣꯝꯗ ꯈꯔ ꯍꯥꯏꯊꯔꯒ ꯂꯩꯕ ꯂꯝꯕꯦꯟ ꯑꯗꯣꯝꯗ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯁꯤꯁꯤꯌꯥꯅ ꯚꯥꯏ ꯁ꯭ꯋꯥꯏꯗ ꯈꯥꯝꯃꯨ ꯌꯥꯔꯦ꯫ ꯖꯣꯏꯇꯤꯅ ꯎ ꯈꯨꯍꯧꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯣ? ꯇꯅꯤꯛꯅ ꯍꯣꯏ ꯋꯥꯈꯜꯁꯦ ꯃꯐꯝꯁꯤꯗꯅ ꯈꯔ ꯏꯪꯗꯧ ꯃꯥꯜꯂꯦ꯫ ꯁꯤꯁꯤꯌꯥꯅ ꯁꯤꯗꯤ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯃꯤꯗꯁꯨ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯝ ꯐꯩꯌꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤꯉꯩ ꯅꯨꯄꯥ ꯈꯔ ꯒꯥꯔꯤꯗꯨ ꯍꯥꯏꯗꯨꯅ ꯊꯧꯔꯒ ꯂꯥꯛꯏ꯫ ꯇꯅꯤꯛꯅ ꯃꯣꯏ ꯒꯥꯔꯤ ꯈꯨꯇꯧꯁꯤꯗꯤ ꯂꯝꯕꯤ ꯂꯣꯏꯅꯒ ꯁꯤꯟ ꯊꯨꯡꯅꯒ ꯊꯧꯏꯅꯦ꯫ ꯁꯤꯁꯤꯌꯥꯅ ꯉꯥꯎꯁꯤꯟꯅꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯌꯦꯡꯉꯨꯅꯨ ꯀꯩ ꯀꯥꯟꯅꯕ꯫ ꯖꯣꯏꯇꯤꯅ ꯑꯁ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯂꯩꯇꯤꯒ ꯃꯥꯜꯂꯦ ꯌꯦꯡꯉꯨꯅꯦ ꯑꯝꯇ꯫ ꯖꯣꯏꯇꯤꯒꯤ ꯋꯥꯗꯨꯗ ꯁꯤꯁꯤꯌꯥꯒ ꯇꯅꯤꯛꯀꯁꯨ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯇꯅꯤꯛꯅ ꯍꯣꯏꯅꯦ ꯃꯥꯜꯂꯤꯅꯦ꯫ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯅꯨꯄꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯈꯥꯏꯔꯒꯦ ꯈꯟꯅ ꯒꯥꯔꯤꯗꯣ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯇꯅꯤꯛꯅ ꯀꯩꯅꯣꯅꯦ ꯒꯥꯔꯤꯗꯨ ꯆꯨꯝꯅ ꯊꯧꯕ ꯌꯥꯗ꯭ꯔꯣ? ꯃꯤ ꯂꯩ ꯂꯩꯇꯦꯒ ꯈꯪꯗꯦ ꯍꯦꯛꯇ ꯊꯧꯖꯤꯜꯂꯛꯏꯁꯤꯕꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯎꯕ? ꯕꯦꯁꯄꯥ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯎꯅꯨ ꯁꯥꯎꯅꯨ ꯁꯣꯏꯈꯤꯕꯅꯦ꯫ ꯇꯅꯤꯛꯅ ꯅꯪ ꯋꯥꯉꯥꯡꯗꯣ ꯎꯁꯤꯠꯇꯕꯒꯤ ꯋꯥꯉꯥꯡ ꯌꯥꯝ ꯃꯥꯜꯂꯦ ꯐꯖꯅ ꯉꯥꯡꯕ ꯇꯝꯃꯣ꯫ ꯇꯨꯡꯗ ꯇꯣꯡꯂꯝꯕ ꯂꯕꯤꯁꯇꯨ ꯐꯠ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯋꯥ ꯉꯥꯡꯂꯤꯕ ꯅꯪꯅ ꯁꯛ ꯌꯥꯝ ꯆꯤꯡ ꯐꯖꯩꯀꯣ꯫ ꯇꯅꯤꯛ ꯂꯕꯤꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯁꯛꯅꯤ ꯀꯥꯏꯅꯒ ꯖꯣꯝꯔꯥ ꯁꯦꯛ ꯃꯥꯜꯂꯗꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯡꯖꯁꯥꯏꯅꯣ꯫ ꯖꯣꯏꯇꯤꯗꯨ ꯇꯅꯤꯛꯀꯤ ꯋꯥꯍꯩꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯗꯥꯏꯌꯣ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦ ꯅꯣꯛꯀꯅꯨ ꯅꯪ ꯍꯧꯖꯤꯛ ꯀꯣꯏꯊꯠꯂꯨꯔꯣ꯫ ꯖꯣꯏꯇꯤꯅ ꯀꯌꯥꯔꯛꯄꯨ ꯀꯣꯏꯕ ꯉꯝꯖꯗꯣꯔꯤꯒꯦ ꯅꯪꯕꯣ꯫ ꯕꯤꯁꯅ ꯕ꯭ꯔꯦꯅꯦ ꯑꯃꯁꯤꯗꯤ ꯅꯣꯛꯁꯨ ꯅꯣꯛꯇꯦ ꯋꯥꯁꯨ ꯉꯥꯡꯗꯦ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯖꯥꯠꯂꯣ꯫ ꯕ꯭ꯔꯦꯅꯤꯅ ꯊꯣꯛꯄꯅꯦ ꯃꯥꯒꯤꯁꯦ ꯑꯩꯅ ꯋꯥ ꯉꯥꯡꯉꯛꯄ ꯉꯥꯏꯔꯤꯅꯦ꯫ ꯁꯤꯁꯤꯌꯥꯅ ꯆꯠꯂꯣꯍꯦ ꯅꯁꯛꯇꯨꯒ ꯐꯨꯔꯤꯠ ꯃꯆꯨꯗꯨꯒ ꯎꯊꯤꯟꯅ ꯃꯣꯔꯣꯛ ꯆꯦꯟꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯕ꯭ꯔꯦꯅꯤꯅ ꯑꯣꯏ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯈꯔ ꯏꯪ ꯇꯛꯂꯝꯒꯗ꯭ꯔꯅ ꯂꯛꯅꯔꯨꯕꯅꯦ ꯃꯥꯅ ꯑꯣꯏꯅ ꯍꯦꯟꯖꯤꯜꯂꯦ ꯑꯅꯤꯁꯤꯗꯒꯤ꯫ ꯂꯕꯤꯁꯅ ꯑꯗꯨꯅꯦ ꯃꯁꯛꯅꯤ ꯀꯥꯏꯅꯒ ꯂꯣꯏꯅ ꯐꯖꯔꯗꯅ꯫ ꯕꯤꯁꯅ ꯅꯪꯕꯨ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯍꯪꯂꯛꯂꯤꯕꯗꯨ ꯇꯅꯤꯛꯇꯅꯤ꯫ ꯁꯤꯁꯤꯌꯥꯅ ꯏꯔꯦꯡꯕꯝ ꯀꯨꯂꯕꯤꯟꯗꯨ꯫ ꯁꯤꯁꯤꯌꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯣꯏꯇꯤꯒꯗꯨ ꯃꯈꯥꯗ ꯐꯝꯊꯔꯒ ꯅꯣꯛꯏ꯫ ꯁꯤꯁꯤꯌꯥꯅ ꯑꯩꯅ ꯉꯁꯥꯏꯅ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯥꯏꯗ꯭ꯔꯣ ꯅꯣꯏ ꯑꯅꯤꯗ? ꯇꯅꯤꯛꯅ ꯍꯥꯏꯌꯦ꯫ ꯁꯤꯁꯤꯌꯥꯗꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯕꯤꯁꯅ ꯅꯪꯗꯤ ꯁꯥꯎꯔꯒꯅꯕꯨ ꯍꯦꯟꯅꯕꯨ ꯄꯛꯆꯔꯤꯅꯦ꯫ ꯁꯤꯁꯤꯌꯥꯅ ꯃꯁꯛꯅꯤ ꯀꯥꯏꯅꯒ ꯂꯦꯗꯤꯒꯤ ꯂꯩꯔꯛ ꯃꯥꯜꯂꯗꯅ ꯌꯦꯡꯅꯤꯡꯗ꯭ꯔꯤ ꯆꯠꯂꯣ꯫ ꯕ꯭ꯔꯦꯅꯤꯅ ꯑꯅꯤꯁꯤꯅ ꯅꯣꯛꯄ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯃꯈꯥꯗ ꯐꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯄꯩꯊꯣꯛꯇꯅ ꯂꯩꯔꯦ꯫ ꯁꯤꯁꯤꯌꯥꯅ ꯋꯥ ꯉꯥꯡꯗꯕꯤ ꯕ꯭ꯔꯦꯅꯤꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯤ꯫ ꯕꯤꯁꯅ ꯃꯤꯡ ꯐꯥꯎꯗꯤ ꯈꯪꯖꯕ ꯌꯥꯏꯅ꯫ ꯁꯤꯁꯤꯌꯥꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯑꯩꯕꯨ ꯑꯗꯨ ꯅꯠꯇꯕ ꯀꯔꯝꯕ ꯃꯤꯡ ꯑꯃꯃꯨꯛ ꯍꯥꯏꯈꯣ ꯍꯥꯏꯔꯤꯕꯅꯣ?